Hey guys, welcome back to another lesson video. This lesson is koi kaite priyapati and poojapati. Makoi ani gi luhongba. Haiba video sini koi gi video se koi gi mayam kangmani mang eba oikraba sangon mal kai kaino adidi nupani nupina thawal side lom tegi usinaw ne thoi hai khole haiba nupi ani duini priyapati and poojapati hai moi ni gi long se video se comment to ge de no muda pulo luhongba hai se first time ni ko manipur thoi se ado comment to ni mi si let's go. Video nào màu luôn không được. Lân đây cái lân lấy mẹ được cái đó. Có ai không rồi. Nakadap hindi ka kaya mawala ka. Mawala ka. Ingo pa sa. Sama hektar. Sina tumi uti ada. Aduh mana orang masih aja suka aja. Inge, sai tu. Masih. Nang sai yang sai mana? Kain ada tu asam nak thang ni seperti ini. Aduh, tu saya sam mana ni tu. Tu apa? Mana le han ka ti fai fai. Ingo. Sina thum bi du. Na yam eh. Kai no. Apa lại sang thêm đó muốn lại ai sẽ kia ba cái nhà mà chia đó priyapati kia ba lại Thawal le shan them de. mà muốn nghe mình là kia ba con cái nhà đó cái nhà lấy ra mà chăm là kia ba mình chăm là kia đấy. What? Cái đầu là cái nhà đó. Em thu là kịp ra bạn. Thật ra là có tất cả window nè. Kisum Chậm là kêu hay em ăn. Kisum di. Tao là tao phải tìm tập bị đó. Kisum di so mai fai. Ki amadana ani amada fazaba helid atomi wala sina hanne amada atomi udo atomi ne ke ba fazaini ani ban ke bi male fishum de chao yo ka ke ne do thì jangan tahu sih nonton dari itu nak mana bagi lebih saya tadi kafe lagi tadi stok dia mana pana orang longga mana longga sini si video itu aja kita tahu tapi komplain tadi saat ini pak ni thawai thao ko tao yang ni ko dong thiêu yang pa sing victim ở ton pa sing ôi mà sinh nhàn ở video có không được có compromise tông ở video đây đi viên này chỉ cả pha một chút cả
ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯅꯨꯄꯥ ꯑꯃꯗ ꯄꯨꯂꯞ ꯂꯩꯖꯔꯒꯦ ꯍꯥꯏꯅ ꯌꯥꯔꯦ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯕꯒꯤ ꯂꯨꯍꯣꯡꯉꯤꯅꯦꯕ ꯁꯤꯗ ꯀꯅꯥ ꯌꯦꯠꯂꯨꯗꯣꯏꯅꯣ ꯅꯨꯄꯤꯗꯨꯅ ꯑꯩ ꯆꯦꯜꯂꯤꯉꯩꯗ ꯑꯇꯣꯞꯄ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯌꯥꯗꯕꯒꯤ ꯇꯧꯅꯕ ꯉꯥꯛꯇꯅꯦ ꯐꯩ ꯁꯣꯛꯅꯕ ꯉꯥꯛꯇꯅꯦꯕ ꯁꯤꯁꯤꯗꯤ ꯅꯣꯡꯃꯗ ꯄꯨꯂꯞ ꯆꯦꯟꯃꯤꯟꯅꯩ ꯍꯥꯏꯁꯤꯗꯤ ꯀꯦꯗꯕꯁꯤꯅ ꯐꯖꯩ ꯁꯤ ꯅꯨꯄꯤ ꯁꯤ ꯃꯣꯏꯅ ꯀꯦꯕꯁꯤ ꯐꯖꯗꯦ ꯁꯤ ꯑꯍꯟꯁꯤ ꯄꯤꯁꯨꯝꯒ ꯏꯆꯥꯎ ꯆꯥꯎꯒꯨꯝ ꯇꯧꯋꯦꯕ ꯁꯤꯗ ꯌꯦꯡꯕꯗ ꯃꯦꯀꯞ ꯇꯧꯔꯒ ꯊꯤꯔꯕ ꯈꯪꯗꯦ ꯃꯁꯤꯁꯤꯗꯤ ꯄꯤꯁꯨꯝꯒ ꯏꯆꯥꯎ ꯆꯥꯎꯋꯦ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕꯣ ꯄꯥꯜꯂꯒꯦ ꯍꯥꯏꯔꯣ ꯏꯆꯟ ꯊꯣꯏꯕꯤ ꯊꯥꯒꯠꯂꯛꯇꯣꯏꯅꯦ ꯅꯦꯄꯣꯜ 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 ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯇꯣꯞꯀꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯩꯅꯦ ꯍꯥꯏꯕ ꯍꯣꯏꯗꯣ ꯄꯥꯝꯖꯔꯕꯣ ꯅꯪ ꯔꯦꯠꯇ ꯉꯥꯎꯖꯩ ꯅꯠꯇ꯭ꯔꯣ ꯍꯔꯥꯎꯋꯦ ꯌꯦꯡꯉꯣ ꯄꯤꯁꯨꯝꯁꯤ ꯆꯥꯎꯕ ꯃꯥꯜꯂꯤꯗ ꯌꯦꯡꯕꯗ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯩꯅꯥꯁꯦ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯑꯩ ꯇꯣꯝꯗꯅ ꯁꯦꯠꯂꯦ ꯑꯩꯈꯣꯏ ꯁꯅꯥꯒ ꯍꯥꯏ ꯁꯅꯥ ꯁꯅꯥ ꯂꯥꯛꯑꯦ ꯑꯩ ꯇꯣꯝꯗ ꯁꯦꯠꯆꯩ ꯋꯥꯔꯦ ꯑꯁ ꯋꯥꯈꯜꯁꯦ ꯐꯦꯁꯁꯦ ꯀꯔꯝ ꯏꯇꯧ ꯇꯧꯋꯤꯗꯀꯣ ꯃꯁꯤ ꯃꯅꯥꯎꯄꯤꯒ ꯃꯥꯟꯅꯗꯦꯕ ꯃꯥꯏꯊꯣꯡꯁꯦ ꯃꯥꯏ ꯃꯥꯏꯊꯣꯡꯁꯦ ꯍꯦꯞꯄꯤ ꯃꯥꯏꯊꯣꯡꯗꯣ ꯇꯥꯗꯦꯕ ꯀꯦꯕ ꯂꯣꯏꯔꯝꯃꯦ ꯀꯩꯅꯥ ꯑꯍꯟꯗꯣ ꯁꯤꯅ ꯃꯣꯏ ꯃꯌꯨꯝꯗꯨꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏ ꯅꯨꯄꯤ ꯃꯌꯨꯝ ꯁꯥꯏꯁꯦ ꯁꯤꯅ ꯕꯣꯔ ꯃꯌꯨꯝ ꯍꯣꯔꯦꯟ ꯆꯪꯉꯀꯥꯟꯗ ꯎꯠꯂꯛꯀꯦ ꯋꯥꯝ ꯁꯤꯔꯦ ꯋꯥ ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯦ ꯑꯩꯁꯦꯀꯣ ꯄꯨꯖꯥ ꯑꯃꯨꯛ ꯀꯦꯔꯒꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯃꯦꯀꯞꯇꯨꯅ ꯀꯩꯝ ꯀꯣꯛꯑꯝꯗꯦ ꯀꯩꯝ ꯀꯣꯛꯑꯝꯗꯦ ꯁꯤꯅ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏꯅꯤꯅꯦ ꯃꯅꯥꯎꯄꯤꯅꯦꯕ ꯊꯥꯒꯠꯂꯣ ꯃꯥꯒꯤꯅ ꯊꯥꯏꯅꯒꯤ ꯀ꯭ꯂꯥꯁꯤꯛ ꯀꯣꯃꯦꯗꯤ ꯄꯣꯠꯂꯣꯏ ꯁꯦꯠꯂꯦ ꯁꯤꯅ ꯐꯖꯗ꯭ꯔ ꯃꯦꯀꯞꯁꯤꯁꯨ ꯃꯣꯃꯤꯅꯦ ꯀꯨꯟꯅꯦ ꯑꯕꯨꯡ ꯇꯣꯞꯅꯦ ꯁꯦꯠꯂꯤ ꯄꯨꯖꯥ ꯌꯦꯡꯉꯣ ꯐꯖꯩ ꯑꯇꯣꯝꯕꯤꯅ ꯑꯇꯣꯝꯕꯤꯗ ꯃꯥꯜꯂꯦꯗꯨꯅꯤ ꯑꯣꯏꯔꯦꯗꯨꯅꯤ ꯐꯖꯕꯁꯨ ꯑꯇꯣꯝꯕꯤꯅ ꯍꯦꯜꯂꯦꯗꯣ ꯂꯣꯏꯔꯦ ꯌꯥꯔꯦ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯒꯅꯣ ꯇꯦꯟꯁꯟ ꯄꯤꯅꯒꯅꯣ ꯐꯥꯗꯅꯒꯗꯕꯅꯤ ꯁꯥꯎꯅꯕ ꯍꯦꯟꯅ ꯉꯥꯡꯁꯤꯟꯅꯒꯅꯣ
ꯃꯤ ꯃꯅꯥꯎꯄꯤ ꯊꯣꯛꯄ ꯃꯅꯥꯎꯄꯤ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤꯗ. ꯋꯥꯡꯍꯜꯂꯣ ꯈꯤꯇꯪ ꯌꯥꯟꯕ ꯅꯠꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯋꯥꯡꯕ ꯐꯖꯩ. ꯑꯁꯤꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯥꯎꯗ ꯈꯤꯇꯪ ꯊꯥꯖꯜꯂ ꯃꯥꯜꯂꯦ. ꯊꯥꯖꯟꯗꯤꯌꯦ. ꯏꯆꯟ ꯇꯣꯝꯕꯤ ꯃꯁꯤ ꯏꯆꯟ ꯇꯣꯝꯕꯤ ꯍꯥꯏꯕ ꯁꯤꯅꯤꯀꯣ ꯑꯗꯨ ꯃꯥꯅ ꯌꯧꯗꯕ ꯌꯥꯗꯦ ꯁꯤꯅꯤ. ꯊꯣꯛꯇꯣꯔꯦ ꯍꯧꯖꯤꯛ. ꯕꯣꯔ ꯊꯣꯛꯈ꯭ꯔꯦ ꯅꯝꯍꯧꯗꯔꯦ. ꯅꯝꯍꯧꯗ꯭ꯔꯦ. ꯕꯣꯔ ꯊꯣꯛꯈ꯭ꯔꯦ ꯅꯝꯍꯧꯗ꯭ꯔꯦ. ꯅꯪ ꯊꯣꯛꯇꯣꯛꯑꯦ ꯑꯉꯥꯡꯁꯦ ꯕꯣꯔ ꯊꯣꯛꯄꯒ ꯅꯪꯍꯧꯗ꯭ꯔꯦ. ꯄꯨꯊꯣꯛꯑꯣ. ꯁꯤ ꯁꯥꯏ ꯈꯛꯇꯪ ꯇꯧꯕꯤꯌꯨ ꯄꯩꯁꯥ ꯊꯣꯛꯂꯛꯇꯣꯔꯦ. ꯑꯩꯗꯤ ꯈꯜꯂꯨ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯤ ꯅꯣꯡꯃꯗꯪꯗ ꯂꯨꯍꯣꯡꯉꯒ ꯀꯅꯥ ꯄꯨꯊꯣꯛꯇꯣꯏꯅꯣ? ꯌꯨꯝꯗꯨꯗ ꯇꯧꯗꯣꯏ ꯃꯑꯣꯡꯗꯣ CCTVꯒ ꯊꯝꯃꯒ ꯌꯦꯡꯅꯤꯡꯕ ꯍꯥꯏꯗꯣ ꯃꯣꯏ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯅꯠꯇ꯭ꯔꯥ? ꯃꯣꯃꯤꯒ ꯊꯣꯛꯃꯤꯟꯅꯔꯣ. CCTV ꯀꯦꯃꯦꯔꯥꯗꯒ CCTV ꯀꯦꯃꯦꯔꯥ ꯊꯝꯃꯒꯀꯣ. ꯊꯣꯛꯀꯅꯣ. ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ. ꯁꯦꯕꯥꯗꯤꯗ꯭ꯔꯥ ꯃꯕꯨꯡꯒꯤ ꯁꯦꯕꯥꯗꯤ ꯑꯃꯅ ꯃꯀꯨꯕꯣꯛ ꯁꯦꯕꯥ ꯑꯃꯅ ꯃꯅꯦꯝꯕꯣꯛ ꯁꯦꯕꯥ ꯂꯩꯔ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯌꯦ. ꯌꯥꯝ ꯍꯩ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯪ ꯁꯤꯡꯉꯤ. ꯎꯁꯥꯏ ꯇꯧꯋꯣ. ꯅꯨꯄꯥꯒꯤ ꯀꯣꯛ ꯌꯥꯏ. ꯃꯤ ꯃꯌꯥꯝ ꯁꯤ ꯅꯨꯄꯥꯒꯤ ꯌꯦꯡꯉꯝꯗꯥꯏ ꯀꯣꯛꯁꯤ ꯌꯥꯏ. ꯇꯧꯒꯅꯣ. ꯃꯣꯃꯤ ꯑꯗꯨꯒ ꯑꯗꯥꯏ ꯁꯦꯝꯕꯤꯔꯝꯃꯣ. ꯑꯃꯅ ꯑꯗꯨꯝ ꯙꯨꯞ ꯊꯥꯔꯤꯉꯩꯗ ꯑꯃꯅ ꯊꯧꯗꯧꯕ ꯑꯃ ꯌꯥꯝ ꯌꯨꯝ ꯋꯥꯗꯅꯕꯅꯦ ꯃꯥ ꯁꯤꯜꯂꯤꯁꯦ. ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯉꯦ ꯁꯤ ꯈꯜꯂꯨꯔꯒꯗꯤ ꯃꯤ ꯑꯩꯗꯤ ꯃꯌꯥꯝꯗꯣ ꯑꯩ ꯃꯈꯣꯟ ꯋꯥꯈꯜꯗꯗꯤ. ꯃꯌꯥꯝꯗꯣ. ꯑꯩ ꯋꯥꯈꯜ. ꯐꯤꯁꯦ ꯁꯦꯝꯃꯣ. ꯃꯌꯥꯝꯗꯣ ꯃꯈꯣꯟ ꯃꯌꯥꯝꯗꯣ. ꯁꯦꯜꯐꯤꯗ ꯃꯁꯥ ꯃꯊꯟꯇ ꯐꯣꯇꯣ ꯌꯦꯡꯖ ꯂꯩ. ꯃꯈꯣꯟ ꯃꯌꯥꯝꯗꯣ. ꯐꯣꯟꯒ ꯌꯦꯡꯖꯔꯤ ꯃꯁꯤ. ꯌꯥꯔꯦ. ꯐꯖꯩꯌꯦ ꯆꯦ ꯃꯣꯃꯤꯁꯨ. ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯕ. ꯀꯔꯤꯅꯣ ꯃꯥꯏ ꯑꯍꯟ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯥꯏ ꯁꯤ ꯆꯪꯉꯤꯁꯤꯅ? ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯣ? ꯁꯤꯅ ꯑꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ ꯁꯤꯅ? ꯑꯍꯟꯒꯤꯗꯤ ꯌꯥꯎꯗꯦꯅ. ꯅꯪꯗꯤ ꯅꯥꯇꯣꯟꯒ ꯇꯧꯔꯨꯔꯅꯨꯗ ꯁꯣꯔꯒ ꯌꯦꯡꯉꯨꯔꯅꯨꯗ ꯐꯔ ꯂꯩꯔꯗꯣ. ꯅꯥꯇꯣꯟꯒ ꯌꯦꯡꯉꯨꯔꯅꯨꯗ ꯁꯣꯔꯒ ꯌꯦꯡꯉꯨꯔꯅꯨꯗꯕꯣ. ꯅꯪ ꯐꯕ ꯂꯩꯇ꯭ꯔꯦꯗ ꯗꯨꯅꯤꯌꯥꯁꯤꯗ. ꯌꯦꯡꯕꯗꯤ ꯌꯥꯗꯦ ꯍꯣꯔꯦꯟ. ꯑꯃꯗꯤ ꯌꯥꯎꯗꯦꯗ ꯑꯍꯟꯒꯤꯗꯤ ꯌꯥꯎꯗꯦꯅ. ꯀꯔꯤꯅꯣ ꯃꯥꯏꯁꯤꯕꯣ? ꯃꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯔꯒ ꯑꯩ ꯑꯍꯟꯒꯤ ꯌꯥꯎꯗꯕꯅ. Guys, ꯃꯌꯥꯝꯁꯦ ꯂꯣꯏꯈꯔꯦ. ꯃꯤ ꯀꯥꯏꯅꯔꯦ. ꯀꯥꯏꯅꯅꯤꯅ.
Natteda ma hai Boleh yoro. Làm bây giờ đây. Giờ đi, giờ đi. Nghe ngon, nghe ngon. Bò cái mày không? Giờ đó. Lain đâu không làm, lain đâu không làm. Chậm đấy nhưng mà mình Rồi aduh video se video se koi si ma nami se koi kai ta ani ki luhongba hai ko la ta masi ke masin video mai ki kai ta pa si ka bo de famina badi masi de uti si ai khara ngai phar wa le to phare adu da khate video sin wa re sin like and subscribe pe video hai video to khate ma si di ta sin chire